ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯃꯦꯂꯩꯁꯨ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯂꯩ ꯂꯩꯁꯅꯥꯗ ꯀꯔꯝꯅ ꯃꯥꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯛ ꯂꯨꯕ ꯋꯥꯗꯣ ꯃꯆꯤꯟꯗꯨꯗꯩ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯂꯩꯁꯅꯥꯅ ꯈꯪꯂꯨꯕꯗ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯅꯤ ꯈꯪꯕꯅ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯦꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯐꯔꯦꯁꯦ, ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯁꯦ ꯅꯤꯡꯁꯤꯡꯂꯒ ꯑꯗꯨꯃꯛ ꯂꯩꯕ ꯍꯧꯅꯗꯦꯅꯦ꯫ ꯍꯧꯈꯤꯕ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯁꯨ ꯃꯌꯥꯎꯕꯅꯤ ꯏꯕꯦꯝꯃ꯫ ꯂꯩꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯦꯂꯩ ꯍꯟꯗꯛꯇꯤ ꯇꯞꯅ, ꯂꯂꯩꯃꯗꯣ ꯅꯪꯕꯨ ꯌꯥꯝ ꯁꯣꯜꯂꯤ꯫ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯎꯀꯣ꯫ ꯂꯩꯁꯅꯥ ꯂꯂꯩꯃꯅ ꯃꯥꯕꯨ ꯁꯣꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯦꯂꯩꯗ ꯌꯦꯡꯂꯛꯏ꯫ ꯃꯦꯂꯩꯁꯨ ꯂꯩꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯔꯊꯗꯨ ꯈꯪꯂꯗꯨꯅ, ꯅꯪꯒꯤ ꯅꯇꯥꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ ꯂꯩꯁꯅꯥ, ꯅꯪꯅ ꯁꯪꯂꯕ ꯀꯥꯟꯗ ꯂꯥꯛꯎꯀꯣ꯫ ꯏꯃꯥ, ꯇꯁꯦꯡꯅꯃꯛ ꯂꯂꯩꯃꯅ ꯑꯩꯕꯨ ꯎꯅꯤꯡꯕ꯭ꯔꯅꯦ? ꯑꯁꯦꯡꯕ꯭ꯔꯥ ꯏꯃꯥ? ꯇꯁꯦꯡꯅꯃꯛ ꯑꯩꯕꯨ ꯎꯅꯤꯡꯕ꯭ꯔꯥ? ꯃꯦꯂꯩꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇ ꯅꯣꯝꯂꯛꯏ꯫ ꯂꯩꯁꯅꯥꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯈꯖꯤꯛ ꯏꯆꯤꯡ ꯆꯤꯡꯅꯖꯩ꯫ ꯂꯂꯩꯃꯅ ꯃꯥꯕꯨ ꯁꯦꯡꯅꯃꯛ ꯎꯅꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯂꯩꯁꯅꯥꯅ, ꯏꯃꯥ, ꯃꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯃꯥꯗꯤ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯏꯃꯥꯗ ꯇꯝꯂꯤꯕꯁꯤ, ꯅꯪꯕꯨ ꯑꯗꯨꯝ ꯁꯣꯜꯂꯤꯕꯅꯤ꯫ ꯂꯩꯁꯅꯥ ꯃꯔꯨ ꯂꯨꯛꯊꯗꯨꯅ, ꯑꯗꯣ ꯏꯃꯥ, ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯌꯦꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯅꯤ ꯑꯃꯕꯨ ꯑꯩꯅ ꯁꯦꯠꯇꯨꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ? ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯦꯂꯩꯁꯨ ꯃꯨꯟꯅ ꯇꯥꯏ, ꯈꯪꯉꯤ ꯋꯥꯔꯤ ꯄꯨꯝꯕ꯫ ꯑꯁꯦꯡꯕꯁꯨ ꯃꯦꯂꯩꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯑꯔꯣꯟꯕ ꯀꯌꯥ ꯑꯃꯁꯨ ꯃꯦꯂꯩꯗꯤ ꯈꯪꯉꯤ꯫ ꯂꯩꯁꯅꯥꯅ ꯃꯁꯥꯗ ꯆꯩꯔꯥꯛ ꯐꯪꯂꯕꯤ ꯑꯃꯒꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯈꯜꯂꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯂꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯦꯂꯩꯅ, ꯂꯩꯁꯅꯥ, ꯏꯃꯥꯗꯤ ꯅꯪꯕꯨ ꯋꯥꯔꯧꯕꯁꯨ ꯂꯩꯈꯤꯗꯦ, ꯂꯩꯁꯨ ꯂꯩꯔꯣ꯫ ꯏꯆꯥꯗꯤ ꯈꯥꯡꯒꯟꯕꯤꯅꯤ꯫ ꯏꯃꯥꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯛꯈꯤꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯂꯩꯔꯤꯕꯅꯣ? ꯍꯧꯈꯤꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯂꯥꯛꯀꯗꯧꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯒꯅꯤ? ꯅꯨꯄꯤ ꯊꯣꯛꯎ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯧ꯫ ꯐꯔꯦꯁꯦ, ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯅꯣꯡꯃ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯏꯃꯥ ꯍꯣꯏꯗ ꯂꯥꯛꯎꯀꯣ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ, ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯦ, ꯏꯃꯥ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯅꯊꯧ ꯂꯧꯖꯍꯧꯔꯣ꯫ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯌꯦꯠꯄꯤꯔꯤꯁꯦ꯫ ꯆꯠꯂꯦꯀꯣ ꯏꯃꯥ? ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯃꯦꯂꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯁꯣꯐꯥꯗꯨꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯃꯤꯀꯨꯞ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯍꯦꯛ ꯂꯦꯞꯇ꯭ꯔꯤꯕꯐꯥꯎ ꯀꯥꯎꯕ ꯍꯥꯏꯕꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯆꯟꯈ꯭ꯔꯔꯣꯏ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯤꯕꯗꯨꯅ ꯑꯗꯨꯛ ꯄꯥꯡꯗꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯨꯕꯗꯨꯅ ꯃꯅꯤꯡꯇꯝꯅ ꯅꯨꯡꯁꯤ ꯐꯣꯡꯈꯤꯗꯕꯅꯤ꯫ ꯂꯥꯞꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯨꯕꯁꯨ ꯃꯁꯥ ꯈꯪꯗ ꯍꯦꯛꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ 3ꯃꯨꯛ ꯃꯄꯥꯟꯗ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯗꯨꯁꯨ ꯃꯤꯀꯨꯞ ꯑꯃꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯍꯟꯈꯤꯕꯅꯤ꯫ ꯂꯂꯩꯃꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯒꯤ
ꯂꯩꯁꯅꯥꯗꯤ ꯏꯍꯩ ꯍꯩꯅꯗꯕ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯌꯥꯔꯤꯛ ꯉꯥꯟꯕꯒꯤ ꯊꯕꯛꯀꯤ ꯅ꯭ꯌꯨꯁ ꯈꯪꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩ ꯂꯩꯁꯅꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯣꯏ ꯈꯟꯈꯤꯕ ꯃꯥꯒꯤ ꯐꯤꯔꯦꯞꯇꯣ ꯍꯣꯡꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯌꯥꯔꯤꯛ ꯉꯥꯟꯕꯕꯨ ꯎꯅꯗꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯃꯥꯅ ꯃꯥꯕꯨ ꯊꯤꯔꯛꯈꯤꯕꯗꯨꯅ꯫ ꯂꯩꯁꯅꯥꯁꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯌꯥꯝꯃꯣ, ꯂꯂꯩꯃ ꯍꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯅꯤꯡꯖꯕ ꯂꯣꯏꯅ ꯊꯨꯡꯂꯅꯤ꯫ ꯌꯥꯝꯕꯨꯡꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯂꯂꯩꯃꯒ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ꯫ ꯆꯤꯝꯕꯥꯜꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯣꯟꯖꯔꯕꯁꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯄꯦꯟꯖꯗꯦ꯫ ꯀꯔꯤꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯤꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯁꯣꯟꯖꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯄꯗꯨ ꯈꯪꯖꯤꯜꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯕꯤꯔꯥꯡ ꯃꯍꯥꯛꯄꯨ ꯇꯥꯗꯅꯕ ꯍꯥꯏꯅ ꯈꯪꯖꯤꯜꯂꯤ꯫ ꯑꯩ ꯀꯞꯄꯣꯏ꯫ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ? ꯑꯩ ꯀꯞꯄꯣꯏꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯊꯃꯣꯏꯗ ꯁꯣꯟꯖꯔꯕꯁꯨ ꯕꯤꯔꯥꯡ ꯃꯍꯥꯛꯇꯤ ꯑꯔꯦꯞ ꯑꯄꯟ ꯌꯥꯎꯗ ꯁꯤꯟꯊꯔꯛꯂꯦ꯫ ꯊꯧꯅꯥ ꯐꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯥꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯄꯦꯟꯅ ꯀꯞꯂꯦ꯫ ꯁꯣꯝꯗ ꯅꯨꯄꯥꯗꯣ ꯑꯣꯐꯤꯁꯇ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯆꯤꯌꯔꯗꯒ ꯐꯝꯕꯗꯣ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯐꯥ ꯊꯥꯔꯤꯕꯗꯨꯗ ꯑꯃꯨꯛ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯌꯥꯔꯤꯛ ꯉꯥꯟꯕ ꯃꯃꯤꯠꯇꯨꯗ ꯂꯩꯁꯅꯥꯕꯨ ꯑꯗꯨꯝ ꯎꯔꯒ ꯂꯩꯕꯗꯨꯅ ꯃꯆꯤꯟꯗꯨꯗꯩ ꯆꯥꯛꯅ ꯁꯣꯟꯖꯩ꯫ ꯃꯤꯠꯇ ꯑꯗꯨꯝ ꯎꯔ ꯂꯩꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯑꯩꯀꯣ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯁ ꯅꯝꯕꯔꯁꯦ ꯌꯥꯎꯗꯦꯅꯦ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤꯗ ꯑꯩꯕꯣ꯫ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯂꯩꯅꯥꯁꯤꯅ ꯌꯣꯝꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯥꯅꯗꯤ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯥꯔꯤꯛ ꯉꯥꯟꯕ ꯑꯃꯨꯛ ꯍꯤꯞꯂꯤꯕꯗ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯖꯅ ꯐꯝꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯁꯦ ꯂꯣꯕꯦꯔꯤꯌꯥ ꯂꯩꯅꯥꯗꯣ ꯐꯖꯅ ꯆꯨꯔꯦ꯫ ꯑꯗꯨꯁꯨ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯌꯥꯝꯅ꯫ ꯑꯩꯒꯤ ꯊꯋꯥꯏ ꯀꯥꯁꯦ ꯁꯣꯔ ꯆꯤꯡꯈꯩ ꯂꯥꯛꯄꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯃꯅ꯫ ꯃꯥꯅꯦ, ꯃꯥꯁꯦ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯂꯗꯤ ꯅꯪ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯎꯗꯣꯏꯔꯥ? ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯁꯦ ꯉꯥꯎꯔꯦꯀꯣ, ꯐꯖꯅ ꯉꯥꯎꯔꯦ꯫ ꯂꯥꯏꯆꯨꯔꯦ ꯅꯉꯣꯟꯗ ꯇꯧꯉꯝꯕꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯑꯩ ꯐꯖꯅ ꯂꯥꯏꯆꯨꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯅꯣꯛꯆꯩ꯫ ꯁꯟꯗꯦ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯨꯟꯗꯥ ꯑꯃꯗꯅꯤ꯫ ꯏꯁꯩꯒ ꯉꯪꯗꯅ ꯃꯐꯤ ꯃꯔꯣꯜꯒꯗꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯨꯗ ꯍꯥꯞꯂꯒ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯑꯃꯨꯛ ꯆꯥꯝꯕ ꯆꯪꯂꯛꯏ꯫ ꯆꯤꯡꯈꯩꯗꯣ ꯀꯔꯤ ꯏꯁꯩꯅꯣꯁꯨ ꯈꯪꯗꯦ ꯇꯞꯅ ꯁꯨꯔ ꯑꯃꯗ ꯁꯛꯂꯤ꯫ ꯁꯟꯗꯦ 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 ꯑꯣ ꯁꯟꯗꯦ ꯑꯣꯍꯣ ꯁꯟꯗꯦ 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 ꯑꯣꯍꯣ ꯁꯟꯗꯦ꯫ ꯃꯉꯥꯎ ꯊꯤꯕ ꯆꯤꯡꯈꯩ ꯃꯇꯥꯎ ꯎꯅꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯗꯦꯅꯦꯜꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯆꯤꯡꯈꯩꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ꯫ ꯁꯛꯂꯤꯕ ꯏꯁꯩ ꯃꯌꯦꯛꯇꯨ ꯇꯥꯕꯗꯨꯗ ꯗꯦꯅꯦꯜꯗꯨ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯑꯗꯨꯃꯛ ꯃꯨꯟꯗꯥ ꯑꯃꯗ ꯏꯁꯩ ꯃꯌꯦꯛ ꯃꯈꯜ ꯁꯛꯂꯤ꯫ ꯍꯣ 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 ꯁꯥꯔꯦ ꯃꯌꯥꯡꯅ ꯀꯤꯡꯕꯣꯟ ꯆꯥꯔꯦ ꯃꯩꯇꯩ ꯑꯩꯍꯥꯛꯅ ꯑꯗꯩ ꯀꯩꯅꯣ ꯑꯣꯍꯣ ꯐꯥꯏꯔꯦ ꯃꯩꯇꯩ ꯑꯩꯍꯥꯛꯅ꯫ ꯗꯦꯅꯦꯜꯁꯨ ꯇꯨꯃꯤꯟ ꯂꯩꯖꯔꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯍꯦꯛꯇ ꯕꯥꯛ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯃꯣꯟꯗꯥ ꯑꯃꯗ ꯏꯁꯩꯒ ꯉꯪꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯗꯦꯅꯦꯜ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯈꯩꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯒꯥꯔꯤ ꯆꯥꯝꯕꯩ ꯐꯤꯒ ꯏꯁꯤꯡ ꯄꯥꯏꯞꯇꯨꯁꯨ ꯃꯨꯊꯠꯂꯒ ꯃꯈꯥꯗ ꯊꯝꯈ꯭ꯔꯒ ꯂꯧꯔꯛꯏ꯫ ꯃꯤꯅꯥꯏ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯀꯣꯛ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥ? ꯗꯦꯅꯦꯜꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ SP ꯆꯟꯖꯥꯟ ꯅꯪ ꯎꯅꯕꯕꯣ꯫ ꯑꯗꯣ ꯀꯩ ꯂꯩꯕ ꯌꯥꯎꯒꯦꯅꯦ ꯅꯪꯅ ꯃꯨꯟꯗꯥ ꯑꯝꯗ ꯅꯨꯡꯉꯥꯏꯔꯝꯂꯤꯁꯤꯕꯣ? ꯆꯤꯡꯈꯩꯁꯨ ꯗꯦꯅꯦꯜꯗ ꯀꯔꯦꯝꯅꯔꯛꯑꯒ ꯍꯣ ꯑꯩꯗꯤꯅꯦ ꯁꯟꯗꯦꯗ ꯅꯨꯄꯤ ꯆꯦꯟꯗꯧꯔꯤ
Danieldi ngakna, kanano haise? Kaidi nupino? Kona khango, nangdi bachelor oidorine haidaine. Ai gya taton. Danielna, kari, aise cheluro Sandeda. Challenge tawna se haibro. Hira, masi yam usitene. Lasham tribot man base. Chinkhaina, doctor uraga aduma hainaba. Yare, hui maning. Anisi ki haunabi marayat pa yaba yetlaga amuk tapna ingna wari sara Chinkhaina, ayuk tu diraro ngasidi. Ngasidi loy off lay. Ado kailigi. Ayaw na lakpo ba? Chum na sam lakpo. Daniel sa tapna. Wam da kanasi na lakpo ni. Kay matangi no. Daniel sa sora sang ba mahondok laga. Nang nalay matiba do information kara pangbra. Chinkhay, wakang hak tawraga. Ay na fang bapaw hayraga di nalay mag-imunggi mira na traga masara. Hospital madalay haibagi pao dita. Ay siya chatlaga yung daw do taba tay-tay daw rin ay chat pangamdya. Ado kay daw wayawin. Nang nang isa. Danaw na. Yam luba wang malay. Chinkay, ay matayam sari. Kaino, kay daw ragi. Danaw sa wari pumba, Chinkay da amata chitada na loy na tamlay. Chinkay so, danaw na haibadagi kangbang ngamlay. Chinkay na. Hana wiram liba magi matawduga yam chana de haywani. Danaw na. Atay lari ne. Wase kamay na yahik nan batabu tamdoy no. Chinkay na. Malari ne. Lais na na kangladi hena nungayro doon ne. Ado layang amadi kanglaba. Maasyo kanglaba ne. Ado ay karsida sa wase. Kananing ba. Chinkay na. Noy doktor masen fadog do. Tanaro. Aduga kay tawdo ba yanay do. Ado sa tawsi. Ay di ako'y mahanta mazalbong o do. Ado ne. Wari sa daw ba yam luris. Wasa kang lakanda lais nada mo. Danaw na. Tawra di ma nang nalokap ta namsilo. Sumiyayay na tawra di masa chaylaan. Chinkay na. Hera ay di puda daw rin niya. Ngayak wari sa naraga Danaw suhan kray. Office halakpada nga ba ni yarik ngan baso. Ngahan gay de hek halakpaga coffee samlam maga pura ambani adubo nga sidi purak tray. Yarik ngan baso murum somlaga family. Kay tabak pulay ba na kangde. Sungchung ga changlak din. Ngayak tingay ba ni adubo lais na di changlak pa balay tray. Yarik ngan baso fambangam doktor daw na magi kaday prapag tawla Makada kumtarakpada lais na so siya kumdalay ba da ure. Yarik ngan baso tap na kumtarak laga changlak pa ni. Lais na. Hoy. Ado, langang bihoy yahin bahoy do. Nang nakita yung shunbiyo ko loya. Ay so handak di, tabag di may hawre. Loya hay na palak pa do da yarik ngan ba di masado kanom tawrak lay. Ado ga lais na do mun nangingap to na lay. Lais na kol do tamkraga mamay doon torak tabi chak thong di ba do mokmay on sinkray. Yarik ngan baso lais na do mun nanging do na lay. Nang nungay ni. Lais na di ma na tawri ba mataw do ado magtaw do na lay ri. Yarik ngan baso tungdagi lais na butya do yingli. Adum na yingli ngay do da amuk kaso lais na ki phone do kola mamuklak shilay. Lais na nanokfet ka tong na paikat kibay mataw do ubada som do nupama di koidaw titlay. Lais na so ma na iliba pido magi pambom nama madi kumdo na layramlay. Aduga nakan na madi pi iliba do tungnamdray. Chaplip limba nupama so prap chang silay. Lais na wari sari ba do mun natabaga na tray. Chang silaga lais na ki fi inhodaba mapamgong gatay na riba ngak mapawaram do da maya na kang chik Wari saramba lais na do chaplip kray. Machin do day hoy may sukay maharakte.
Somda Albinaga Christigasu Laisnana wa ngangakhidabaduda hanjin korake. Christina, Laisna, kaidorage, tumin leirade. Nostroless mihun hulamba nupadusu nupigi khonjel ama tarakpaduda Laisna da yinglaki. Laisna su tamlapna. Ay ko na tawarage Christy. Si haraga golda fat kakhi. Christina, ay, ko ino ni. Hojikta mabu nuulaga wariga saramdai ni. Albina su karino che khara yengna. Mawado leramni aduna su pela waktrido. Christy su Albina da onsilaklaga matha sana. Hoise, ado, ay kamay tawdoino mi. Albina su thawai sa sadana. Kamay tawdoino bu kaino. Ay khangzade, noy matangdudi. Christina, nate. Migi thongkalda leiramdine na khurayamdo. Ayam hainade haba. Aduga ainaga muk thoktre. Amta khalone. Yum changlagadi kamay tawdoino. Ima hoi, baba hoi na aise. Yam irangkan bi oina ukrani haba. Albinana. Hoi beams nang sili yese. Nasana khangzadrene ko. Christina. Kariya. Albinana. Nungsinagi ka niya, kung nungsinaro yari. Christina, nungsinaro. Matuchabon na makoy ba nupado, ay sunungit nungsiro. Albinana, hay gumna, madoy nupani do. Nupiyam lay kita niya. Propose ka, tong nakiba do, yam lay kiba ni. Nungside ay su. Christina, una ba chatlo daw si? Ayam tana. Dandira ni chatoy si. Albinana, amuk ne, pahubida na ko. Christina, paroy kayso. Sita ba, nang daw na iting ka pa haizadi ibema. Albinana, Watson nan nambolture, kariba nang husik ito. Yarik nga ba sumasado, Laisna day kangan hando eh. Laisna sumakot na haipet na ali. Yana chiklam mamapaduda aduga haipetang yarik nga ba yung lae. Nupama su ikatauraga chak thong buda kanawari sa haike. Chak to pasan thong. Wado haraga mo prap magi kada changtre. Laisna su makot na nalaga. Ay magaling minaba kisar. Asuk yang ngawari si kayo ginohay ba? Saklong yam hong bahay yam muna. Yarik nga ba sa tayo na famlayta, chak thong barom doon sila ka tayo ni sandamlay. Magi ka dahil kiyora baga amok pamong doon tap na pamday. Amok makuto na machin doon dahil fete heng boy kay boy tao doon nalay. Nokmi amok sutarak laga. Ay si kayo no. Control to po siyang mamdri si ba? Yarik nga ba? Nang control to kay doke. Asi haraga mo matum tanok chay. Marup chat lo balay masalak lay. Lay mana. Bima. Lays na chuchakum lom day tak na. Tahi masi. Lay mo sa chakum lom da changa e. Chak lura po nang bo. Lori masi. Nakoy pabung di. Pabung di. Bol may chama life tari haram bani. Ado yung lang gato pumalay masi. Lay mana. Pung nipan makhay tara si Pao, tsaka tsaki ka amta kang drabasalo. Muy mapama chase. Buo ni buhay rating layaw ba ni. Ima si chak chana ba kaurugi ko, chak tiram lo. Hoy masi. Yarik nga ba sa panagway na di, lais na bu changlak pa ngay ba ni. Ato bu changlak manda ba duda, amuk ngay ba ngamdra doon na tawla e. Lais na so, chakum da chak ising do same doon na layam di. Yarik nga ba sa wadi ngang da, dumin lais na di yung doon na lae. Lais na so, yarik nga ba lakpado, han na di yung lakte, magi tokpa, chana ba same sari baduga, may onsin doon na lay. Yarik nga ba so, waso ngang di, parpap chang sin doon na, dining table doon git pamtay. Ato ka manak talay ba, spoon na mapayar ka, glass amada, tap na tin ba sanay. Mamama pa ori ba, burit lang baga, lay magaso, chakum rom da changlak pa ni. Ato bu'y tatazada na, machano pagi taram di ba moong do ubada, ani do so yung nay.
ꯑꯃꯨꯛꯁꯨ ꯉꯛꯄꯗꯤ ꯐꯥꯎꯔꯤꯕꯅꯤ. ꯂꯩꯃꯁꯨ ꯁꯤꯡꯍꯩꯕ ꯄ꯭ꯔꯞ ꯆꯪꯂꯛꯏ. ꯄꯨꯔꯤꯠ ꯂꯦꯝꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯈ꯭ꯔꯦ. ꯇꯥꯂꯛꯇꯨꯗ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯂꯩꯃꯁꯨ ꯂꯩꯁꯅꯥꯒꯤ ꯃꯃꯧ ꯃꯄꯥꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯕꯗꯨ ꯎꯔꯦ. ꯖꯛ ꯑꯃꯗ ꯏꯁꯤꯡ ꯍꯩꯅ "ꯍꯩꯃꯥ, ꯉꯛꯇ ꯉꯥꯡꯂꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯌꯦꯛꯁꯤꯟꯈ꯭ꯔꯕꯣ ꯅꯪꯕꯣ?" ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯥꯅ ꯏꯁꯤꯡ ꯊꯛꯄ ꯃꯄꯥ ꯑꯣꯏꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯃꯥꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯏꯁꯤꯡꯒ ꯊꯛꯄꯒ ꯑꯣꯏꯔꯦ ꯈꯪꯍꯥ ꯍꯥꯏ. ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥꯕꯨꯡ ꯄꯨꯔꯤꯠ ꯂꯦꯝꯕꯁꯨ ꯃꯃꯥꯁꯤ ꯂꯩꯃꯁꯨ ꯄꯨꯂꯞ ꯌꯥꯔꯤꯛ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯌꯦꯡꯂꯛꯏ. ꯀꯥꯡꯅ ꯆꯤꯛꯄꯩꯅꯦ ꯏꯃꯥꯁꯤ. ꯂꯩꯃꯗꯤ ꯏꯆꯝ ꯆꯝꯅ ꯃꯈꯥ ꯇꯥꯔꯛꯏ. "ꯀꯌꯥꯝ ꯆꯥꯎꯕ ꯀꯥꯡꯅꯣꯅꯦ ꯑꯁꯨꯛ ꯊꯤꯅ ꯆꯤꯛꯂꯝꯃꯤꯁꯤꯕꯣ? ꯒꯨꯗ ꯅꯥꯏꯠꯁꯦ ꯈꯔ ꯌꯥꯝ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." ꯌꯥꯔꯤꯛ ꯉꯥꯟꯕꯗꯤ ꯃꯃꯥꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯒꯗꯨ ꯂꯨꯞꯊꯈ꯭ꯔꯦ. ꯑꯁꯨꯝ ꯅꯣꯟꯊꯕꯗꯨꯗ ꯃꯃꯥꯏꯗꯨ ꯇꯦꯕꯜ ꯃꯄꯥꯗꯨꯗ ꯊꯦꯡꯗꯧꯔꯦ. ꯂꯩꯁꯅꯥꯁꯨ ꯃꯣꯂꯤ ꯇꯞꯅ, "ꯌꯥꯝ ꯆꯥꯎꯕ ꯀꯥꯡꯅꯤ ꯏꯃꯥꯁꯤ. ꯀꯥꯂꯦꯟꯒꯤ ꯑꯣꯏꯕꯁꯤꯗ ꯀꯔꯣꯝꯗꯩ ꯄꯥꯏꯔꯛꯄꯅꯣꯁꯨ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ." ꯂꯩꯃꯁꯨ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, "ꯍꯦ ꯏꯃꯥꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯡ ꯊꯥꯛꯄ ꯇꯥꯔꯦ." ꯄꯨꯔꯤꯠ ꯂꯦꯝꯕꯅ, "ꯃꯅꯤ ꯃꯃꯧꯁꯦ ꯉꯁꯤꯗꯤ ꯃꯨꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯗ." ꯂꯩꯃꯅ, "ꯈꯔꯁꯨ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯗ ꯌꯥꯄꯣꯠꯇꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ." ꯌꯥꯔꯤꯛ ꯉꯥꯟꯕꯗꯤ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯆꯨꯝꯅꯗꯨ ꯃꯛꯐꯝꯗꯨꯅ ꯂꯩꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ. ꯆꯤꯡꯈꯩꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯤꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯈ꯭ꯔꯤꯁꯇꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ. ꯃꯨꯟꯗꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯦ. "ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯅꯨꯡꯁꯤꯕꯤ, ꯌꯦꯡꯖꯅꯤꯡꯕ ꯃꯍꯥꯛꯇꯣ ꯂꯥꯛꯂꯅꯤ. ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯄꯥꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯤ ꯃꯍꯥꯛꯇꯣ ꯊꯣꯛꯂꯛꯑꯅꯤ ꯃꯈꯣꯏ ꯃꯌꯨꯝꯗꯩ." ꯇꯥꯟ ꯆꯥꯅ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ. ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯃꯨꯠ ꯊꯨꯒꯥꯏꯔꯛꯄ ꯐꯣꯟꯗꯨꯒꯤ ꯔꯤꯡꯇꯣꯟꯗꯨꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. "ꯀꯔꯝꯕ ꯍꯩꯄꯥꯔꯤꯅꯣ ꯀꯣꯜ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ. ꯗꯅꯦꯜꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯒ, "ꯀꯩꯅꯣ ꯁꯃꯨ ꯂꯣꯏꯕ, ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦ ꯍꯥ?" ꯗꯅꯦꯜꯁꯨ ꯆꯤꯡꯈꯩꯅ ꯂꯥꯎꯔꯛꯄꯗꯨꯗ ꯐꯣꯟꯒꯁꯨ ꯃꯅꯥꯀꯣꯡꯗꯩ ꯈꯖꯤꯛ ꯂꯥꯞꯅ ꯊꯝꯃꯤ. ꯑꯃꯨꯛ ꯇꯞꯅ, "ꯀꯩꯅꯣ, ꯑꯩ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ?" "ꯌꯥꯗꯦ." "ꯀꯩꯒꯤ?" "ꯅꯇꯨꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨ ꯇꯧꯕꯩ." ꯗꯅꯦꯜꯅ, "ꯂꯥꯏꯁ꯭ꯔꯝꯒꯤ ꯊꯤꯕꯣꯜ, ꯅꯅꯥꯏ ꯑꯩꯁꯨ ꯏꯇꯨꯍꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯖꯔꯤ. ꯅꯨꯄꯤ ꯆꯦꯟꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯗ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ. ꯑꯩꯗꯤ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯉꯁꯤꯗꯤ ꯐꯥꯔꯅꯤ. ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯔꯛꯄꯅꯤꯗ, ꯌꯥꯔ ꯇꯣꯛꯎꯅ." ꯆꯤꯡꯈꯩꯅ, "ꯁꯨꯇꯤꯡ ꯁ꯭ꯄꯣꯠ ꯃꯐꯝ ꯑꯃꯇꯪꯗ ꯐꯤꯂꯝ ꯑꯅꯤ ꯅꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝ, ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯟꯐꯝ ꯐꯤꯂꯝ ꯅꯝꯐꯝꯁꯦ ꯁꯃꯨꯔꯥꯏꯂꯛꯄꯝ ꯌꯧꯅꯪꯒ ꯄꯨꯅꯤꯡꯗꯦꯅꯦ. ꯕꯥꯃꯣꯟ ꯀꯌꯥꯇꯥꯇꯣꯟ." ꯗꯅꯦꯜꯅ, "ꯆꯦꯂꯦꯟꯖ ꯇꯧꯅ ꯇꯥꯔꯦꯗꯅ ꯁꯥꯂꯥ." ꯆꯤꯡꯈꯩꯅ, "ꯊꯝꯃꯣ ꯌꯥꯔꯦ." ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯅꯩ. ꯗꯅꯦꯜꯅ, "ꯈꯪꯅꯤ ꯃꯤꯅꯥꯏꯅ." ꯆꯤꯡꯈꯩꯁꯨ ꯁꯣꯝꯗ ꯁꯣꯜꯂꯤ. "ꯅꯨꯡꯉꯥꯏꯅꯤ ꯄꯥꯄꯤ ꯅꯪ." ꯗꯅꯦꯜꯁꯨ ꯑꯜꯕꯤꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯂꯩꯔꯤ. ꯇꯥꯟ ꯆꯥꯅꯁꯨ ꯑꯜꯕꯤꯅꯥꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯀꯠꯄ ꯍꯩ ꯔꯥꯁꯤꯡꯗꯨ ꯂꯧꯊꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯗꯅꯦꯜ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯥꯏꯒꯤ ꯄꯥꯇ꯭ꯔꯁꯤꯡꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ. ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯄꯥꯟꯗ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯏꯃꯨꯡꯗꯩ ꯆꯦꯟꯊꯣꯔꯛꯏ. "ꯍꯩ, ꯀꯩꯗꯧꯔꯦ?" ꯑꯜꯕꯤꯅꯥꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯡꯒꯥꯜꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯃꯥꯏꯗꯨ ꯊꯣꯡꯒꯥꯜꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯗꯅꯦꯜ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗꯨꯗ ꯊꯥꯔꯤꯛ ꯊꯥꯁꯨ ꯚꯥꯞ ꯇꯥꯔꯦ. ꯇꯥꯂꯛꯇꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯥꯟꯅꯔꯒꯦ ꯈꯟꯅ ꯄ꯭ꯔꯞ ꯗꯅꯦꯜꯕꯨ ꯀꯧꯁꯤꯜꯂꯤ. ꯊꯥꯔꯤꯛ ꯊꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯔꯣ?" ꯗꯅꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣꯏ ꯁꯨꯝ ꯂꯥꯛꯄꯅꯤ ꯃꯥ." ꯗꯅꯦꯜꯁꯨ ꯑꯃꯨꯛ ꯆꯦꯞꯊꯅ ꯌꯦꯡꯕꯗꯨꯗ ꯊꯥꯔꯤꯛ ꯊꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ. "ꯑꯗꯣ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯝꯇ ꯁꯤꯟꯅꯒꯦ." ꯗꯅꯦꯜꯅ, "ꯌꯥꯅꯤ ꯏꯃꯥ, ꯍꯥꯏꯕꯤꯌꯨ." ꯊꯥꯔꯤꯛ ꯊꯥꯅ, "ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯃ ꯂꯩꯌꯦ, ꯃꯥꯒꯤ ꯄꯣꯠ ꯑꯃꯇ ꯊꯤꯟꯕꯤꯔꯨꯒꯦꯔꯕ ꯏꯆꯥꯅꯨꯄꯤꯒ ꯄꯨꯟꯅ."
ꯑꯜꯕꯤꯅꯥꯁꯨ ꯃꯃꯥꯅ ꯀꯣꯟꯊꯣꯡꯔꯣꯝꯗ ꯊꯣꯛꯂꯒ ꯗꯦꯅꯦꯜꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯨꯗ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯁꯃꯨꯂꯣꯏꯕꯤ ꯃꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯕ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯅꯟꯁꯦꯝ ꯅꯝꯕꯣꯜ ꯇꯨꯔꯦꯜꯗꯩ ꯇꯥꯎꯊꯔꯛꯄ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯊꯥꯔꯤꯛ ꯊꯥꯅ ꯅꯝꯗꯅ ꯑꯜꯕꯤꯅꯥꯁꯨ ꯃꯈꯣꯏ ꯃꯅꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯤ ꯊꯤꯟꯕ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯤꯡꯈꯩꯁꯨ ꯉꯥꯏꯔꯤ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯆꯪꯖꯁꯤꯔꯥ ꯐꯥꯎ ꯈꯜꯂꯤ꯫ ꯀꯨꯏꯃꯟꯕꯗꯨꯗ ꯆꯤꯡꯈꯩꯁꯨ ꯒꯥꯔꯤꯗ ꯐꯦꯠ ꯀꯨꯝꯊꯔꯛꯂꯒ ꯒꯦꯠ ꯍꯥꯡꯂꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯒꯦꯠꯇꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯆꯤꯡꯈꯩꯅ ꯆꯞꯂꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯗꯒꯤ ꯃꯃꯤꯠ ꯆꯣꯏꯊꯣꯛꯀꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯟꯒꯩ ꯎꯕꯗꯗꯤ ꯃꯁꯝ ꯁꯥꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯄ ꯑꯃꯐꯥꯎ ꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯨ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯨ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯗ ꯍꯪꯒꯥꯝ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯕ꯭ꯂꯦꯛ ꯇꯣꯞꯁ ꯑꯃ ꯂꯤꯠꯇꯨꯅ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯐꯤꯡꯒꯠꯂꯨꯕ ꯊꯃꯣꯏꯒꯗꯨ ꯂꯣꯏꯅ ꯄꯦꯠꯊꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯇꯞꯅ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯗꯨꯒꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯈꯨꯠꯇꯨ ꯃꯀꯣꯠꯇ ꯍꯥꯏꯐꯦꯠ ꯍꯣꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯥꯛꯄ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯌꯥꯔꯦ ꯆꯠꯂꯁꯦ꯫ ꯍꯣꯏ ꯌꯥꯏ ꯆꯠꯂꯁꯦ꯫ ꯔꯥꯉꯝꯕꯤꯁꯨ ꯃꯆꯦꯗꯗꯤ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯔꯥꯉꯝꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯁꯣꯟꯖꯩ꯫ ꯆꯦ ꯅꯪ ꯀꯣꯜꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯛꯎꯕ꯫